ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯈꯪꯅꯔꯦ ꯑꯃꯁꯨꯡ ꯑꯦꯋꯦꯌꯔ ꯑꯣꯏꯔꯦ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ NCERTꯒꯤ ꯁꯤꯂꯦꯕꯁꯁꯤ ꯀ꯭ꯂꯥꯁ 6ꯇꯩꯅ 12 ꯐꯥꯎꯕ ꯁꯦꯝꯗꯣꯛꯑꯦ ꯑꯗꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯍꯦꯟꯅ ꯗꯤꯇꯦꯜꯁ ꯈꯪꯕꯤꯕ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯖꯤꯛꯇꯤ ꯏꯟꯇꯔꯅꯦꯠꯀꯤ ꯃꯇꯝꯅꯤꯅ ꯂꯩꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯆꯥꯎꯔꯥꯛꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯝꯃꯤꯇꯤꯒꯤ ꯑꯣꯏꯅꯁꯨ ꯋꯥꯐꯝ ꯈꯔ ꯊꯝꯖꯅꯤꯡꯕꯗꯒꯤ ꯉꯁꯤꯒꯤ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯁꯤ ꯁꯤꯟꯖ-ꯂꯥꯡꯖꯕꯅꯤ. Hitler believed that Nazi society could be established only by teaching children. Hitler na hairambani angang like tambiraga da Nazi society si fascism si bukhalakadabani haibasi Hitler na thanama wafamni. Sigi matang da aikoina hujik thamjani wafamdi. Aikoina BJP amasung mada loinariba magi mentor oiba RSS si fascism da thajaba adumba political party amasung adumba group amani haina aikoina adum hobudigi hongna haiduna adum laklaba wapung ngaktani matang chida hujik matang political opponent mayambu ED thajandana te CBI thajandana atai tawna political opponent mayam si machin menaba namthanaba honapa press media machin menaba namthanaba honarapa aduga loina public miyamgi kholaw miyamgi wafang kayabu machin menaba honarapa aikoina tengaduna amasung uduna lai sigi pakha tarpoina hojikti makoina lakshallakpase masigi aroiba tangkak ama yokchillakpra haidana handakki syllabus semdokpagi synchronization of syllabus by NCERT gi syllabus si synchronize torpase asina ikoi masina masi yamna ayobi thakta ahanbada isasa imari khwang yore harambadu hojikti aikoi thaba thajin yokpagi phibam yorabra haidana ahamada thamjaningi ramde karigino hay matamda National Council of Education Research NCERT na 2022 da makoi initiative ama tawe makoi gi initiative sigi matungina akoi kai tawge hay matamda makoi na class 6 taina 12 phoki akoi gi subject mayam ama not only history and culture political science nataba loinamak shuna haibidi society ama makoina akoigi fascist society ama linkalak targadi history gi mughal gi history khak lokthoga yadaba ama khak sultan net ki history lokthoga kakta yadaba atai magi lagi aspect mayam society gi aspect mayam sisu loina mak tas tawdaba yadaba nina makoina semdok pasida yaurisi class 6 to 12 pok da semdok pa yaurisi history geography social science mathematics loinamak masida aikoi semdokpasida aikoi subject khujimaki loimak test tawraga makoina smaina honorakpani aduga aikoina khange madudi NCERT si 1961 da autonomous body amoina lingatkibani adubu laibak thibadi kaidogre da synchronization tawnabu honorakpadagi hogikti kadorake hay matamda NCERT si aikoi no more autonomous oidre madugi khudamdi kaino hay matamda makoina 2021 da textbook revision committee nam sem textbook revision committee gi aikoigi chairman ji kanano igi hay matamda former ISRO gi chairman oiba hanagi chairman ISRO gi Indian Space Research Organization gi chairman adugi chief ki Kasturiang ngamana hayba nupa mana hayba nasaigi textbook revision committee se masigi mana chairman oiraga hanagi ISRO gi chief chairman oiraga masima kanda mahakna kamain tawduna aikoigi ngasagi BJP RSS ki initiative makada synchronize tawgadage haibase mahakna matang semakpani mana synchronize tawnabu honorapa mahakna aikoigi fascist society ama nation ama lingkhanama honorapagi matang sidai khudam amani dang panjage madudi karino hay matamda ahanbada class 6 ki syllabus ta yaurisi kingdoms kings ate yam jame subject mayam do loi thamjararoi maroi history culture ruga koi nationalism democracy ga mailena wafam du da yam concentrate tawjage kingdoms kings in the early republic haibati pura mase ayam drop tawre hojike sel class 6 ki syllabus tagi duga key elements of democratic government haibase masi masu kadoge da akoi full chapter drop remove amuka hanjage class 6 ki syllabus ta key elements of democratic government haibasi akoi full chapter se masi pura drop tawre aduna ding asagi history gi kai gi aduge dai khara lokoi wanna treba democracy haibasi kai no haibase angang singda
तमकनबगी हौरकनबगी क्लास 6 सिलेबस डेमोक्रेसी की पोचे मखोई लौथोकपो हौरे मदुगी पोतो अखोइना मियामना मदु अखोइना यानिंगदबा मियामना मदु ब्लेम तौबा यानिंगदबा फोंदोकपगी वानी अदुना मखोइगी तौथोरेबा मयाम गेटोइजेशन अखोइगी ngसाइगी जर्मन दा गेटो मयाम सेमगा पुलप पुलप जू मयाम लोइसिनगिबगी प्लान चिंगबा हाइदि कांगलुप अमबु जगा अमदो होइजल्लगा सिगी एरिया सिदगी हेलकपा यादे गाइन तौरपा फेसिस्ट की वन पार्टी रूल वन रिलीजन वन कंट्री वन नेशन वर्ल्ड पॉलिटिकल पार्टी का हाइबा फेसिज्म की आइडियोलॉजी से मसीदा अखोई याम नक्सलबरन खली मदुना मसे कांग्रेस पार्टी खत्तेगी वा नत्तबदा हुजिक्ति नेशन सिगी पॉलिटिकल पार्टी खुदिंगमकी बीजेपी नत्तबा अदुगुंबा रेस्पॉन्सिबिलिटी दायित्व मियाम खुदिंगमकी अखोई खुदिंगमकी दायित्व ओइरे अखोई खुदिंगमक तमनना सिगुंबा फेसिस्ट बीजेपी से मसीगी मायोक अखोई लेमिनबा मतम ओइरे वफम जे थमजरे टेंजन जगे थैंक यू।